ꯗꯃꯛꯇ 91.2 ꯃꯦꯒꯥꯍꯔꯠꯁ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦडिꯑꯣꯒꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯊꯣꯛꯁꯣꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯗꯣꯝꯅ SMS की खुतांग खनबिरखिब इशय अमदि अखोइगी वहंग अदोंगी पाउखुम थौरम असिदा सिजनजरिबा मोबाइल नंबर अमुक्तंग निंगसिंगजगे 7630944377 अमुक्तंग गन्ना 7630944377 हारिबा नंबर असिदा अखोइना हंगजगदौरिबा वहंग असिगी अचुंबा पाउखुम पिबिरकनबा नोलोकना निंगसिंगजरी ngasiगी ahanba इशय लौखटपियो मोनिका लखुटजगे ngasiगी ahanba SMS थाउदुना इसै खनबिरकलिबा मियोय से थौबालदगी रंजिता वाइखोमना खनबिरकपा इसैनि से AJMS नामना सकपा चिल्लोट नरी असुमना से होबा इसै से खनबिरे अदुगा इसै सिगी सैरंबा सैरांबा सु मरिक चुमना हाइबिरे ngasiगी इसै सिलाखु सजिंgai मांगोइना ngasiगी ahanba question लखुटपियो ahanba wahangda ngasiगी typewriters asi kanana invented tawgibagi wahang asi amuktang hana ningsingjagi typewriters asi kanana invented tawkibagi wahang asigi achuma paukhum 7630944377 hariba number asida achuma paukhum pibiraknaba nolokna ningsingjari isai lokutjagi herojin naurimungi mayekta surmani risina thawai hapidana sakliba isai AJMS namgi isai chilotnari khudol tamjari ahan boina taminasi Pairakpa pombiga Numpokdagi pairakpa cheklaga Numchupdagi pairakpa pombiga Sana konun mayayda nuksima pau puduna Sana konun mayayda nuksima pau puduna Si chilok mariye nung si chilok mariye खुद से न थिंग नमदबागुम साबी सानौगी पल सुचत नबी न थिंग नमलरोय महौसागी खल न कायरक पदा खुद से न थिंग नमदबागुम साबी सानौगी पल सुचत नबी न थिंग नमलरोय नुसीगी पाउजे पुदुन नुसी चिलोक नरी Nungsi pauje puduna nungsi chilok nari Nakin thada yening hulle ikang thada nong likhikle uflol rava thamoi se samjin khare nungsigi nong likna Nakin thada yening hulle ikang thada nong likhikle uflol rava thamoi se samjin khare Nungsigi nong likna Nungsi pauje puduna nungsi
hangzakibu wahang asigi thauram asigi ahan bada who invented typewriters asi kanana invented tawkibagi haina hangjabani wahang asigi chumba paukum C Souls Christopher Souls wahang asigi chumba paukum bibirakpa Bisorjit Nepradagi thagachari haningai leitana Angelina Waikom thagachari तेजपुरदगी भीम थागचरी हनिंगाई लेतना सुसला करेम बिखोक सजदा संगायुमपम थागचरी मंगाल वबगाई मेलेकाई थागचरी नाउरेम सोफिया थागचरी हनिंगाई लेतना वाइखोम अचौबा इरोम जानेश्वरी लेशांगथेमदगी थागचरी असुम्बा पाखुमदे पिबिराय अदुबो मिंगदे हापिरक्त्रे थागचरी हानिंगाय लेतना जकरिया PS छंगायमफमदगी थागचरी ngasiगी ahan wo hangasigi achumba pakhum pibiraklibasin matangi shelo khutpiu matangi isai se जयसिर शिवरामगी खोंजेलदा सगलिबा इसै माधवी फिल्म दगी पुंसिगी अरोइबा कुंदो परिंग हाइना यामना फजबा इसै मखक खनबिरे इसै सिबुता जनिंगदुना खनबिरकलिबा मियोइदी थिंगुजम रोनी ना खनबिरकपनी चरांगपान ममांग लेकाई दगी अदुगा डायमंड तारिबा मयाम पुना तामिना जगे हाइना साइबिरे इसे दुदी मथंगी वाहंग लोखपियो मथंगी वाहंग असि इंडियन पोस्ट डे असि करम्बा कांदा सेलिब्रेट तौबगे वाहंग असि अमुक्तंगा हन्ना निंगसिंग जगे Indian Post Day asi karamba kanda celebrate tawbage wahang asigi achumba paukum 7630944377 hariba number asida achumba paukum pibiraknaba nolokna ningsingjari isai lokhotjage ngasige ani subai sei oina lokhotjari madori film sidagi punsige roiba kudo paring asuma seubai sei एल बंका शर्मा की मयकता सगोल सेम तिजेंद्रना म्यूजिक पीबीरी बैसई माधवी फिल्म की सई पुंसी के रोइबा कुंदो परिंग खदोल तमजरी तामिनसे
कुंदो परेशे कुंदो परेशे Hangzaki wahang Indian Post Day asi karamba kanda celebrate tawbage haina hangzabani wahang asigi achumba paukhum 9 October achumba paukhum pibirak pasing minglaw thoksagi Olen ilangbam thagachari haningai leitana mangal wabagai dagi Rifa Sultan thagachari Susila Karembikok Irom Binod Kumar thagachari haningai leitana Naran Babu thagachari haningai leitana achumba paukhum pibirakli basing matangi isei lokhapi Matangi isei lokhotjage matangi isei asidi Manipuri matam isei dagi khanbire Kunjoy Kumar gi khonjelda saglibe isei Hairok Singsang maming kaukre suma sehori ba isei asi khanbire isei sibu tajaninge haiduna Isei sibu tajaninge haiduna khanbirakliba miyoidi Token Laisram aduga Diamond tariba mayam punamakka taminajage haina so haibire iche mathangi wahang lokhotpiu Hangzage wahang matangi wahang asi Karamba country bu Playground of Europe haina khangnabage wahang asi amuktang gana ningsingjage Karamba country bu Europe Karamba country bu Polo Ground of Europe haina khangnabage wahang asigi achumba paukhum
isay lokotjage isay ase Token Lystrom na khanbirak pa isay Sarat Arambanggi mayekta Khunjoy Kumarna Haibok Singsang Mamning Kaukhre Sumasewbe isay Khudol Tamjari Taminas Haibok Singsang Maming Kaure Kaudu Cindol Suka Batanare Haibok Singsang Maming Kaure Kaudu Cindol Suka Batanare Kanchi Laikol Su Laihau Cendere Kanchi Laikol Su Laihau Cendere Lokta Ipaksu Masak Naidere Maitai Laiba Laikang Olene Laubuk Lamhang Laikrak Jadlene Maitai Laiba Laikang Olene Laubuk Lamhang Laikrak Jadlene Impal Turel Mayang Kangle Impal Turel Se Mayang Kangle Maitai Jagoi Sur Khuthe Kaire Maitai Jagoi Khuthe Kaire ne Makon ole Kau jeng harau Yumban hole Hari nung nang makon ole Kau jeng harau Yumban hole Wak jing ulel Un khatare Sakron kaya Sakpam kaire Hibam kaya Hijol hong lene Pamel kaya Yenin kuirene Hibam kaya Hijol hong lene Pamel kaya Yenin kuirene Mangda ure Yeng bangamdre Oh mangda ure ne Yeng bangamdre Kangon olene Kambanandre kangon Ole Kambanandre Nandre Wabaloire Yening hulo Kupchel honglo ne Wakal olo ne Ngasi danate Hayeng dangaire Ngasi danate Hayeng dangaire Hayeng shu yaure Loiba natte ne Haibok Singsang Maming Kaure Kaudru Cindol Suka Batanare Kanchi Laikol Su Laihau Cendere Kanchi Laikol Su Laihau Cendere Lokta Ipaksu Masak Naidere Ho 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 oh ho
hangzakiba wahang karamba country bu polo ground of Europe haina khangnabagi wahang asigi achumba paukum Switzerland achumba paukum bibirakpa nita konsam sangayum famdagi sajida Janeswari Thagachari Mayingbam Premchandra Singh Irengban Thagachari Haningai Laitana Token Singh Jamai Biranda Lamding Thagachari Kangsuk Khuldagi THLR Jiru Naurem Sophia Kaksingdagi Binod Kumar Irom Thagachari Sarmila Rakibur Moijingdagi Nongthombam Milanjit Lelong Chajing Thagachari Haningai Laitana Nitindra Sanasam Thagachari Mukesh Narengbam Thagachari Haningai Laitana Jama Pakum Bibirakpa Sigidamak Jingtham Thoibi Thawaldagi Thagachari Sultan Yaripo Angelina Waikhom Thagachari Haningai Laitana Langamba Arjun Hairokdagi Thagachari Tezpurdagi Bim Susila Karembi Khok Thagachari Haningai Laitana Mathangi sei lokotjage mathangi sei si Rasamadi Pusparani anigi khonjalda sagliba isei Khali aina khali asuma sewbe isei se khanbire isei sibu tajaning haiduna khanbiragliba miyoide lamdingdagi thoibi mathangi wahang lokotbiyuje Mathangi wahang asidi Seoul asi karamba country gi capital no wahang asi amugdang hananing singjage Seoul asi karamba country gi capital no wahang asi ge achumba paukum 7630944377 hariba numbers da achumba paukum bibiraknaba nolungna ningsingjari Isai lokotjage Dalong Guru Moimgi Mayekta Rahul Bruna music pibiba isai Rasamadi Pusparani ni puna sagminariba isai Khali aina khali khudon tamjeri taminase
hangzaki wahang Seoul asi karamba country gi capital no haina hangjabani wahang asi gi achumba paukum South Korea achumba paukum bibirak pasing minglaw thoksage Ranjan Pangambam haukhatagi Tezpurdagi Bim Nita Konsam Angelina Waikom Asaw Waikom Haris Kumar Olen Ilangbam Sajida Sangayumpam Bisorjit Nepra Sarmila Thagachari Haininga Laitana Abdul Karim Wangzing Awang Laikai Digi Rocky answer PBS South Korea Hairaga Maningda Rocky Soiba Manadum Ibirao Aduga address na hanamang thabado aikoina amuk hang doga open taraga yengdradi ming je khangdabanina matam se changhalli thagachari haningai laitana achumba pa kum pibirak pa sangayum pam dagi dam manak dagi Jakaria PS Kangsu khul dagi TSLR chiru thagachari haningai laitana mathangi isai lokhatpiyo Mathangi isai asi lokhat jagadori baise isai asina thorom sige roi baise ojerage adu lokhat jage isai asi Arsem Bemulagi khonjel da sagliba isai Kaurabara ne nahakpu Purnimagi thabaldo asumna sehoba isai asi khanbire isai sibu tajaninge haiduna khanbirakliba miyoidi yumnam isai hanbi aduga tabiningba miyoisu hapire tabiningba singdi Wangjing SK Leiraktagi Kamala Kondon B amadi Indira haina hapire isai lakhusa dingai mangoina na mathangi koigi aroiba question lokhatpiyo Ngasigi aroiba thamjariba thauram adomna SMS ki khutangda khanbirakhiba isai singdagi lokhachabai isai ni ngasigi aroiba wahangda thamjage Olympic ki flag asi ring gaya yaubage wahang asi amuktang ghana ningsingjage Olympic ki flag asi ring gaya yaubage wahang asigi achumpakum 7630944377 hariba number asida achumpakum pibiraknaba nolokna ningsingjari lokhatjage ngasi thorum asigi aroiba isai Jongtham samandagi mayekta Asembe mulana saglibe isai Kudol tamjari aroiboina taminasi
बरनी महाकू ngasigi aroiba wahang hangzakiba si Olympic flag ta ring kaya yaubage haina hangzakibani wahang ngasigi achumba paukum 5 rings achumba paukum pibirakpa Tezpurdagi Vim Zahir kairak Thagachari haningai dana Angelina Waikom Jo Waikom Bishorjit Nepra Ranjan Pangambam Hauka Johnson Sabita Charangpat Johnson Kekman Kangsukuldagi Tis Alarchiru Sarmilas Sangayompam Nita Konsam Abdul Karim Sangayompam Napoleon Thoksom Thagachari Sanamacha Ningthaujam Sajida Sangayompam Dam Naktagi Zakaria gisu answer dugi maningda ming ibiu adu address na ko na ibiu Thagachari haningai laitana mangalwa bagay Rakibur Moizing Kretina Chanu Thagachari haningai laitana chumapakum pibirakpa Sesam Yasir Sekmaizindagi Thagachari Saikom Maheshwari Bidasori Thawbaldagi Naurim Sophia Gobind Salungpam Arjun Herok Part 2 Thagachari haningai laitana Mayengbam Premchandra Janeshwari Irom Leshangthem Nitindra Thagachari Sanasam Rifa Sultan Token Singh Jamai Thoibi Thawbaldagi Thagachari Ajit Khetri Cha Rocky Soibam Thagachari Achumba Paukum Pibirakpas Saleja Singtham Irengbandagi Dinachandra Thagachari haningai laitana Achumba Paukum Pibirakliba Singh Memthoi Khangabo Thagachari Albina Chanu Ilangbam Naran Babu Thingbaijam Puspalashram Abem Kaksing Dagi Thagachari haningai laitana Achumba Paukum Pibirakliba Singh Ngasigi damaktadi adomna SMS ki khotang da khanbiraki ba isai amadi aikhoigi wahang adongi paukum loshinjana ba pungja du yorokle tabiri ba singbu amuka hana Nirmala Thangjam amadi Monica Thoksomanina khurumjari Hauze adomna tabikhre SMS ki khuthangda adomna tabining-duna khanbirakhiba isai amadi wahang pakhumgi thauram lanthokpi kibising Nirmala Thangjam amadi Monica Thoksong tongan ba pungkham singda makhan mathel kya gi thauram sing sandoktuna tahanjariba se 91.2 MHz da sandokchariba Diamond Radio channel ki ahan ba thauram parengni hauze amuk thauram gi makha tarakpada Thangjinamit khudingi sandokjaba khangjinminasi thauram taminasi thauram asigi mangoinana atenba break amatang lokjari